ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯥꯎꯊꯤꯟ ꯕꯣꯏꯒꯤ ꯆꯦꯅꯦꯜ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯕ ꯆꯍꯤ ꯐꯥꯖꯗ꯭ꯔꯤ, ꯑꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯦꯀꯥꯎꯟꯁꯤ ꯃꯥꯡꯈ꯭ꯔꯦ, ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯄꯨꯂꯞ꯫ ꯁꯤ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯖꯗꯦ꯫ ꯑꯗꯣ ꯑꯩꯁꯤ ꯑꯦꯀꯥꯎꯟꯁꯦ ꯃꯥꯡꯉꯦꯅ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯤ ꯂꯦꯞꯆꯔꯣꯏ꯫ ꯑꯦꯀꯥꯎꯟ ꯑꯅꯧꯕ ꯑꯩ ꯁꯤꯒꯤ ꯃꯤꯡꯁꯤꯒ ꯃꯥꯟꯅꯅ ꯑꯃ ꯁꯦꯝꯖꯔꯛꯀꯦ꯫ ꯍꯥꯟꯅꯒꯤ ꯑꯦꯀꯥꯎꯟꯗꯨꯗꯤ ꯀꯥꯎꯊꯤꯟ ꯕꯣꯏ ꯈꯛꯇ ꯑꯣꯏꯖꯕꯅꯤ, ꯑꯗꯣ ꯃꯊꯪꯒꯤ ꯑꯦꯀꯥꯎꯟꯁꯤꯗꯗꯤ ꯃꯃꯥꯡꯗ ꯄꯤ ꯀꯥꯎꯊꯤꯟ ꯕꯣꯏ ꯁꯨꯃꯥꯏꯅ ꯅꯞꯆꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯑꯦꯀꯥꯎꯟꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯑꯅꯤ, ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯧꯑꯣꯏꯕꯁꯤꯡꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗꯒꯤ ꯇꯥꯖꯅꯤꯡꯗꯕ ꯋꯥꯍꯩꯗꯤꯅ ꯄꯥꯝꯆꯠꯂꯨ ꯍꯥꯏꯕꯁꯤꯅꯤꯔꯥ꯫ ꯁꯥꯇ꯭ꯔꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩꯗꯤ ꯍꯌꯦꯡ ꯁꯨꯇꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯄꯥꯈꯪ ꯃꯆꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯒꯟꯕ ꯋꯥꯍꯩꯗꯤ ꯆꯔꯨ ꯍꯦꯟꯅ ꯁꯛꯇꯨꯒ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯕꯖꯦꯛ ꯇꯔꯨꯛꯇꯨꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯄꯥꯁ ꯇꯧꯔꯝꯃꯨꯗꯅ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛ ꯐꯦꯜ ꯑꯣꯏꯕ ꯀꯩꯒꯤꯅꯣ? ꯑꯗꯨ ꯕꯣꯔꯣꯕꯥꯖꯤ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯗꯣ ꯃꯥꯔꯛ ꯄꯤꯕ ꯍꯩꯇꯤꯌꯦ꯫